Heroism Robinson ngasi numit 8 ni remand lawthakraba matungda Chief Judicial Magistrate Imphal West ki courta puthoraklaba matung August ki tang 18 fauba judicial custody da thajankhre. Heroism Robinson bungasi court miyam khanghandana nganna puthoklaga jail da thajankhibagi khoisaunarba ima ibel singna police ka akanba moongda muknari. Ngasi ayuk Churachandpur district ki mata ge asuko umangi mafum amada miyoi ama thauri yanduna siramle laikdraba miyoi adu khoma kholun kauba miyoi ama oiramba yai hairi. Textile Commerce amadi Industry gi Minister Thonga Bisojitna luchingduna Manipur gi entrepreneur singal loinana lamboi khonang khongda ngasi Green India Green Manipur haiba wakhalonda u chara chatruk hena thakre. Independence Day ki thauram gi section thaurang laukhatpo oina Imphal East Commando gi Additional SP Operations RK Sarlis ki lising makhada Mantipukhi gi Marsi Lenda yum da changduna thibu humba ki thabak sathakre miyoi chaniang khairom verified tauki miyoi ahum makha taba wahang pahangi damak haingang police ta sinakhi. Southeast Asia Cultural Organization gi mapalak subak mapok kumon thauram ngasi konung mamangda laiba lamyan basanglenda pangthokre. Imphal East District Bodybuilders Association na sinba tara mapalak suba Mr. Imphal East 2019 gi Men's Physique ki mingthol takhel mayu malengman ba Junior gina Muhammad Wahidur Rahman Master gina Muhammad Metibur Rahman amadi Senior gina Risikanta Sandam na lokhatre. World Martial Art Union na Chongju South Korea da 2019 Chongju Martial Art Festival lakliba August 9 dagi hoduna pangthokadori. Festival asigi saruk ama oina World Martial Art Union ga World Thangta Federation ga khusam naduna manga suba International Thangta Championship su pangthoklagani masida Manipur dagi miyoi 13 saruk yagadori. National Socialist Council of Nagaland NSCN IM na Nagaland gi nauna governor oirakpa Indo-Naga Peace Talk ki interlocutor RN Ravi buwari ikon ko na sanakiba matamda tambang amdaba amadi saugjaningba mi amagi maong mato utki haina NSCN IN phongba Nagaland Voice ki editorial da phongtokre. Assam ki opposition leader DEBABRATA SAIKIA na Lower Assam dagi miyoicha kaya Upper Assam da NRC ki damak laknanaba khanghalakpa singi section tharang lokhanaba government ta taksinkhre. Home Minister Amit Shah na Rajya Sabha da Jammu amasung Kashmir gi special status piriba Article 370 muthananaba propose tawkre Ladakh pu Union Territory oina khaidokre. Congress ki luchingba Shashi THAROOR P CHIDAMBARAM na Jammu amasung Kashmir gi luchingba singbu yumda phajinduna thambabo kanna yaningdaba phongdokre. Government na Lok Sabha da Jammu amasung Kashmir gi matangda wafum khara phonglaba yari.